IMC Mikhal gi fal haidokpada housing fawada Congress na sitara fangduna mangzil thaduna sali BJP na taret amadi independent na manga fangli kurumjari meng tabiribu singbu taramna oksari housing fawagi maruba pau sandokna pizari IMC gi Mikhal gi housing fawada fangba result ki matung ina Congress na tara BJP na taret amadi independent na manga fangduna Congress na mangzil thaduna satli ward number tara ka matoida Congress mirep maistam joy sandra na vote masing singani sama humdra ka manga fangduna mai pakre mahake khwaidigi naknaba lamba PIS memsa tombina vote masing singa masamri kuntra ka mari fangki Ward number tani toigi oina independent mire premilana bot masing lising masani pantara gani toi fangduna mai pakre mahaka khwaidigi naknaba lamba BJP gi Y alkana bot masing lising masatruk yangkai nipan fangki Ward number tara humdoigi oina BJP gi mire oromio na bot masing lising ahum samri humdra ka taruk fangduna mai pakre Mahaki khwadigi naknaba lamba Raghumani na vote masing sing anisa tret humpumapan fangki Ward number taraga marida Congress mirep samom rita na vote masing lising masama penyakai mari fangduna mai pakre Mahaka khwadigi naknaba BJP gi L Rajib Sharma na vote masing lising masa tret yang kai taru fangki Ward number taraga mangada BJP gi mirep TIS Bankim Sandrana vote lising masanipan ahum fangduna mai pakre Mahaka khwaidigi naknaba lamba Congress ki Salam Susil Kumarna vote lising masani humpugamari fangki Hauzik makhatana vote masing chibigi thabak yamna kanna sathari Pune Imphal West Councillor ki sit kungi vote masing chibigi thabak ngarang ayupung taretagi chatharakiba adu ngarang loisinma ngamdabadigi makhatana ngasi ayuk pung nipandagi amukana vote masing chibigi thabak asi chatharakibani Board haidokadaba walhauraba councillor singi worker singna DC office sangpham lifestyle direct masinda ngaiduna leinari pamdaba thokdok thoktanaba security na akan mamawongda section thorang lokhatli amaromda ward member singi board masing chibigi thabak housing Imphal East amadi Imphal West ki oina yamna kanna sathari IMC Mikhalda BJP na Lusingba Democratic Alliance ama semlagani haina BJP Manipur Pradesh ki State Election Campaign Committee ki convener TI Sabunangasi party siga office ta pangthokpa pangmusing unabata phongdokre mahana makhata na haikibada Mikhalasida party amatana absolute majority phangmang ngamloidabana alliance semagi oithokpa sauna leire non Congress soba Democratic Alliance laktuna sakti leba corporation ama ohelagani Center ga afaba mari thamduna mathau ningthina tawhangani haiki Imphal Municipal Corporation si amaruwai Smart City la kadori paisa yam thadar kadori devolution of power yam la kadori center dagi paisa pirakara bana center BJP gini Municipal Corporation na chalai gador ni paisa do Madusu non Congress oba corporation nama lehen bahai basa yamna darkar ore marakta Manipur sarkar na karim to tawiyaroi Bharat sarkar na direct pigad ba scheme kya sulai Manipur sarkar loina na pigad basulai corporation na si Democratic Alliance BJP sunattaba non Congress oba Democratic Alliance sama non Congress adugumba corporation ki sarkar ma sema dakar lei Pau gimi from aduda saruk yakiba BJP media coordinator Basantana haikibada assembly da pass tokiba bill ahum ek on thoknaba taksinaba si minister Lusingba all political party ge mihut kangbu ama
Satkheba adu Chief Minister amadi Deputy Chief Minister na Home Minister Rajnath unabagi ayaba loramde BJP na haibadagi Home Minister ga unakhibani masida lona tawkhiba amadi BJP na mingchat lawunaba honakiba laite bill ahum pass tawhanaba honabada amada maral pisinbigi mahutta punna thabak tawminasi haiki ngasi unariba honorable Home Minister Rajnath ji Manipur ki political delegation na pung drama thoida unariba asimakti June gi tarik mangada irakpa chithi aduna unamani aduna Sri Gaikhangam honorable deputy CM na ngarang kainuda media da hairam basing adu rangtiweba toksinaba ngaki ut chaibe aba mongi political blame game ni adum makhal gi rangtidu oiriba leba ki famous da tongnagumsi hojik yamna leba si mai sakadabagi tangdu leita da lifestyle am da lei bas gi kannana ba ko political party man sung sin daga blame dong na ta bada aseng ngang na si aduga taseng budi hojik me gi tarik drama thoida irakpa union government ki chithi lai ramani honorable CM gi makhutta leiraga madu hojik bo miyam khangan da billu gi matang da tumin lei si madu laibak thibani AIMS ki thakta pukatkani haina honariba awang nopok lamdamgi yama sauthuk saningai orba Medical Institute RIMS da intern tawriba kaibul lamzau lambida leiba Chandrapurdagi ningthausam Gyanesor kokta sokpadagi RIMS da laikannaba ngamdaduna hauzik siza hospital da laikannari AIMS ki thakta pukatkani hairiba RIMS ki doctor ama sokpada RIMS masana layemba ngamjadaduna Siza hospital da laikannari ba sida miyoi kayana angakpa phongdorakle Marilai nabar RIMS ki authority na daipta loba kibadagi Gyanesorbo Siza hospital da laikannana ba inthorakpa asi PND haina Gyanesor gi imung manungna ISTV news da phongdorakle Ekoi yamna mudun wai tese makhoi gi chhatra amada boga atuk yamna koiga laptom layer kunadi atuk yam ordinary oi bonda kai thopi no khana se ba sine ba casualty the kusile head injury ne khage ade impal hospital da mamanam sing ne kai ne to katna CT scan lo mai se head injury ne khage se tanjara se se na sai PG to ba internet to ko mun ne madu gi porche ka wa ne ba moina madu maintain to mo na ta de madan ko specialist ha ru lai ai gi senior consultant ha ru lai madu protect loan do se ini am lo protect lo wa ha se mai un da lai mo to la ko ma to mo le gan ko ada ana de thong bai ne ya ta da to for a while go de mo le ko ro head injury do always kitang na dum mai condition ni ta kan lo to yen ta ko adu ta bai ne kan ko sun da ke se la ko ne Gyanesona RIMS ki boys hostel gi kamanak leba toilet ta gyan mangduna leirambadagi RIMS masada layeng bagi mahuta siza hospital da layeng hanba sina ka hene imung manungda awaba pibata natana Marilai nabo authority na daipta loming da bagi thawong ni haina United Club of Thangana khangalakle mahaki layeng bada sangba senpam kudimak RIMS authority na pugodabani haire amaramda Dr. Gyanesor soktuna siza hospital da laikannariba asigi matangda RIMS authority gi maikadigi sel ge mateng pinanaba RIMS ki Marilai nabo officer employee amadi mahirus nagi mateng pidak naba RIMS ki director Professor CS Arun Kumar na megetang kunga tarukta circular ama thokre haire housing pau gi marakta na atena break ama lobinasi Build your success BYS Palace Compound Machalema School 16 की मेट्रिक परीक्षा था इन्हें 6% ताबा मंदिर पसी ना हुआ हमसे BYS कोचिंग इंस्टीट्यूट अन्य मतलब ग्रेड एजुकेशन ही BYS की हॉस्टल जब ले जाते ना BYS की फाइनेंशियल से रिटर्न कोर्स अन्य मतलब क्या वाला माय पाप कोचिंग मंदिर की Admission is going on. Oza Pain Relief Ointment Khwang naba ok sikpa tang sikpa thu naba sing bada sinaba yarba lipsa thukna puthok saba Oza Plana chini kun mga mapupara kada in advance or iba growth iba Manipur da na tana maling no kung kuding magta likla ka number election and wishing likla on its 25th celebration.
Slope Lane Public School, Khongzom, Manipur. Admission open for class 11. Biggest and finest boarding school in Northeast India. 100% pass percentage in CBSE class 12 examination. Contact 961-5965-922 9856-835024 www.slopelandpublicschool.com. Hainaugi asing mamahau pambirabadi Legere Freshly Mango Buns adusu sumna tagi lupa tarada 600 ml natga 1200 ml Freshly Mango drink leibada Mimi noodles lemna hapchagani champrado na fresh winning labadi thakpiyu Freshly Nimbu Pani punamak fresh amasung pure oiraba Freshly. Helping Hands Group Academy, excelling human development. Admission is open for class 11 science. Unique features, first time in Manipur. Tablet for its students for e-learning. Parents can watch faculty's class through mobile phone. Faculties from European countries. Guidance and counseling center. Breaking matungda makataba pau pizari. Manipur di National Food Security Act ki makada yengadaba singasi MLA singna yenduna leire. Maramasina National Food Security Act asi lamdam asidadi MLA Security Act haina kaubuna fari haina hanigi MLA oramba nimai sanduangna haikrai. Ngasi BJP ki office pangthokpa paugi mifamamada Act asigi makada Fair Price Shop Agency training pidaba sigi mahuta MLA sing oina training pibana fari hairi. Mahana makata na haikibada andro sigi oina ekasigi makada yengadaba sing kendra sigi MLA na puduna satkre hairi masigi matakta seng quinton kaya ama narunda MLA singi agency na atopa miu singda yentoktuna leire hainasu maral sikhi sing mai kanam pugre MLA na puru sakre haire disina ko haire aru chamna ri la kuthram bari si yon thueba sigi yon phamse koi chana khange Andro Bazar da Joy Kobunu Pam da Cheng Thai Lupa Lak Train Thuki Cheng Atai Mafam di Khang dia dubu Akoi Yari Po Yam Bim da Bazaram Lay Adro Nupa Amna Cheng Dukan Phami Harise MLA gi Mi Sina Magi Ejenna Cheng hi Poraga Magi Dukani Thare Yeba Sumaina Tha Mamam da MLA Amana Lupa Lak Kunthra Mukse Prajagi Sakhau Matlaga पैसा ताली Jennings के complex manungda passenger puba gari sing sanghan khidabadagi Jennings के main gate manakta miyoi kayana gari park toksile masin maram oiduna lambi chathok sasinda miyamna saunu khudung sadaba mayok nare lambi asigi nak yata gari khamjinba asina lambi asida saliba miyoi singda accident thokpagi sang hengat nale hari maile nervous singna miyang sang biyo hari Handak pangthok kiba class 10 gi parikhyada Moirang Thanga Kumbi Kendra gi manung dalaiba school singi magwang na phanglakpa mahiroi taraga taret amadi exam asida Manipur pumbugi manung da ahum suba position tarakpa mahiroi sing okpagi tharam ama pangthokre tharam aduda Parliamentary Secretary M Prithviraj Kwakta Municipal Council gi chairperson Mahiruddin Singh Mamiyoi kayana saruk yakhi harawi chawthoi madudi akoina stop third rank chalakpa Thumda poyan yawi haiduna fagat lubudigi sarkarna fagat kiba KSA gi mahiroi manga condition amata yaudna thadu haiba davida ngarang ningthau khong kaitheda kaitel phambi singna wakami pham sathakre wakami pham aduda saruk yakhibi amana Fazin kiba Mahiru Singh condition amata yaudna thado kadabani haina dabi tawki Manipurda nan Manipuri singna samana amadi thum chana naba thumda koyan tawraga Manipuri parja sing chokna panna ba hana ba honara pasigi chumdokna ba KSA gi thomi singna makoi mo press conference tawna ba press club ta puringai matamda police na laaga Ariba koyan tauramba nan Manipuri singbu warawate bagi mahutta satra singbu pharaga asije na thajindana awapamda harassment kitana laiba Manipurda laiba mama koina janinge aduna sarkarna chumba
mathau tawge haina khalagadi athuba matamda condition lamata yaudana hajinkiba case gi thomi manga si thadokpiu karigumba thadorokta bataragadi Manipur Praja miyamna sarkar ga yamna tamthina muknaba matholakani haibagi akiba do khongdokjari Manipur State Illness Assistance Fund Beneficiary Sama Kuntrada Yantokadori Lagliba Tang Nipanda Lamfelda Labor Indian Medical Association Gi Holda Yantopagi Tharam Pangchokani Hari Beneficiary Singna Isage Photo Ama BPL Card Amadi Revenue Stam Galwinana Laganaba Health Services Ki Director Dr. Okram Ibom Sana Thadorok Cherol Amana Kangalakri Amukana Atena Break Ama Lagunasi Science Tutorial Center Wangkai Kaital Sangbi Sahi Kuding Letana Paba Mahiroi Putuktuna Lagiba Science Tutorial Center da Anak Sahi Gisu Tarataruk Suba Position da Burul Dep Hidrom Amadi Kunmari Suba Position da Laima Pokpam Merina Devi Yorkle Admission open. Class commenced from 20 June 2016. Last date of admission 18 June 2016. Please contact Science Tutorial Center. Manipur gi ahanba beautification center mapam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mang unabiu Dr. Madhubala Laser Beauty Clinic MZ Avenue Imphal Sakala ko matungina inkhali bi nipimja singda awa je ting pangi awaba kaya lagi khasitang orabisu kanaba phangnaba nipi macha khatangi orba higher secondary school ama mamang saidagi mayamgi dama budol tamjakare asimak Ascent Girl Academy Sangolman Vijay Govinda mamangda ningsin biro hakjangi labor solakpadagi producing attaba hakjang choktarba tumba chaba yaraktaba khong hama nungayaktaba singidamak amatta nairba upaidi Jolib Syrup amasung Jolib capsule with chanminis navio Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzaina Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irudio Coaching Institute. Admission open for class 11 Science CBSE 16 June 2016. Visual based learning sigi kanabadi takliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irudio Coaching Institute, Kangabam Lairak Machin behind Vego Hotel. Housing Atian break ama lawi khaba matungda makhataba pau pizari Manipur da ILP sana halu fajin kiba mahiroi condition yautna thadu JC ILPS ki convener atan gi matakta siriba maral yaning ti haina khabai sodeleba Primrose English School gi mahiroi singna Imphal urkuldambi thatuna kholau kya laukre Manipur da ILP sana halu fajin kiba mahiroi thadu haiba dabida Yumnam Huidrom Government High School gi mahiroi singa su ngasi wakami pham phamkhre Khongjang asi khabam lamkai da leiba North Point Higher Secondary School gi mahiroi singa su human sense semduna Manipur da ILP sana halu fajin kiba mahiroi sing thadu haina kholau kaya laukre Nambol da leba El School Women College ki lising ne tara taret ki session gi oina admission fee loroi hairi Manipur da added college tara gani choi da leiba oza khara permanent post hablak pada college asig su post contract taru permanent post ohelak pagi nungai phongdok po oina college asig department khudimakta admission fee loroi dabani hairi BJYM Manipur ki President O Malesna Hyangthang Awang Lekaida Seliba Kenelasi Miyang Kusam Naduna Sengdok pa Hokre Miyam na ising isawgi awaba mayok na ba tatana tholiba asi kokhan na ba pandam da Kenelasi Sengdok pune Mana makata na haikibada Laupari Sanirom Leiba Poila Lokol Haidiba Yamna Maru Weba Lokpamasi Laurok Anirak Uba Yanaba Amadi
Rabi Crop ki mahai marung sing thaba yananaba kenal asi sengdokpagi thabak chathabani haiki. Hiang thangi mayai lekai aduga lokham si around koi low pari chani muk leiba jagani koi low pham asigi mafam na poila lakol haraga khangnaba adugumba hiang thangi yan maruai ba lakoni lakol asi koi turel ani na chapa impan turel koi namuturenga washen maringa ani na chapa ya maruai ba koi double crop to ya ba rabi crop yamna maruai ba polama masi mangal laga thamambase masi akoi anga ko poi adu ngasi khunja singa tanaraga ngasi gi kenel asi khona sengma matamdi nungju thasu oidriba matam sida masi isau thokpa sigi khungang leiriba jaga singsi loina mo isau thokpadagi koi khungangi khunjagi hiang thangi khunja mayam tanaminaraga hairiba sigi kenel asi sengagadi hairiba si akoi lawsi phajana uba yagani haibagi khoina khanaraga nda koi urjabani adu akoi angoka poi koi lisang sina MLA mayam ama leibirame MLA singna sugumba tawdradana koi Makoida khabar da kaida ben media da punamakta tauri lambi semi khong tauri haraga leiramba adu tawrum da base masina ru popoi aduna akhoi hariba tauriba jaga asi ai parjamyang ga changselaganda mamangda ai maitramda tawre adu mathangda next da koini hyangdang pakhat sabani adu jaga jaga parja gi matalamda madugi leiriba parja singdo maduga tana jaraganda koi development omda wa culture omda amadi industry romda khumang choksanaba ai honajagani ha Koirengai community hall da BJP ge member Thoksom Romeo na miyam ga kusam naduna miwe kaya hepatitis B ge hida kapthokre hairi maruiba pau amukana IMC Mikal gi fal haidopada hojing fawada Congress na sitara fangduna mangtil thana sali BJP na taret amadi independent na manga fangli miyeng tabili bapuna magpo amukahana kurumjari